ไปดูอยู่สวยหมายความว่าถือเราไล่สิแล้วก็เราใช้ใส่แฮไปก็ชุดไม่มองแบบนี้ไอ้โตเดินนะเอายังไงโตเดินเนาะ아시기 자저지 아시 폰은 맞지 진짜 따로 아시 폰은 맞지 진짜로 해봐 하이 이게 네트워크 쓰기 너무 많이 뜨고 쓰기 또 나오네 하이 짝자리에 아이기 네트워크 ям 농아이 때 많이 도는 아이도 짝자리에 하이 lùi nó mắc hai thank you rồi xin cái nó tao tụi này ai chứ quả cái tụi này bây giờ lại thay gì ai nó nào đi cặp rồi boy nào đi cặpจะประสังเรtụi này tôi lên coi ai cái pan thầu lịch lắm lôi trì đó quả vài pan thầu lịch lắm đó lôi sân khi trì bên này bà ai tôi xong đó yung cái lu hồng bà mày ao bà adu cái số adu đó yung đó thằng tốt bên này nằm đi tụm lang bên này record lâu bự tôi yad rồi bà aduga aise mung journey kha matnong ne se journey gi mung matam se mai tor ham ko re ba aina wari le pai se adugi hayeng de gi wari haurani na aise me am thai gen taw bane hayeng wari hau jol ra tabi na ba lai trati ko mai taw ne de hai hau da din na thank you em du chị ai sẽ Android đây này pretty salo à chụp à nó sẽ phâm lọ phâm lọ ô ngay không film đã nung ai rồi bà 아이도 꾸이래 그노그 브루시 좀 더 빠방함제 해영 데리 와리 빠바 하우라게 나이트 하이게 또 이네 바다브로노데 빠바 하우라니 와리 박다 왜게 핫도래 rồi salata di ismani 23 con hả? Thì nó là một cái thằng mình sai em nào sắm anh mấy cái 에 아이고 하우다 베이네 사나 톰바 유렘밤
comment ꯎꯍꯧꯗꯕꯩꯅꯦ ꯁꯥꯎꯅꯨโอเครอก็มันทำหมด em 사예 em 사예 ต้องดูเจอเลยต้องดูเจอโร 짝짜리예 이거 좀 많이 됐어, 고프리에. kay 잘했어 가려냐 내가 ay siyam ko kano ay se 너 회사 도가 생각해 아이가 내가 해봐. yam yut oi ne sa 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 jiye cha jiye bungo cha ji 짜네. jenu se pinubi ga kana pinubi 뭐에? Kana bro. kana bro ay se kay hay no live tau da bokui dan se ai kui re phone mo phajam pai da bokui re pai se yom da ko lo ho mo khaje je ai gi ai ga pomi na che we bokko lo hong da du gi yam matam yam lau gre ba lo hong ba manung wei ba ni na record lo du ipha pha irang pha kro bo maring gi to khang de ai pha gra ba ne du pha gra ba hu kem ta pau lai tre 빨리 잡어. imana ba si sitabo sitabi ai rồi nungairiye khangé nang nakana mali hangrasu ai nang masa dum khangida wahai da dum udah koi le dai tanu sibi ai koi noi jom tau da koi una da ba am na koi re isai am ta saklo o ai ne isai sakto 이거 이제 너 하고. Brazil official ai 아니 나는 나. 잠깐만. isai blur chale chenu kai gino isau lang ma le isau lang pa bu ai ne du ni yam na sau ni ngai pa mi ta ga ti ko isau eta lang dara pa ba ne mi adu ki ne why tum ninge hap khi đâu nè tu do cái nó tao vậy này xe cái là tu edit lối em gì rồi anu se kay lam dagino ai do andro dagine episode wari panthaulik lam tharak toi ne boko ai do vidya bati thonau jam ai do matam khra do ai do yam koina ai do get lauru re ba wari pa ba do ngam da na yum da thabak thokpa dagi ai journey da matam khar lai re boko do adugi ne do hayeng dagi de is wari haurage na khalle adugi hayeng dagi de wari hapa haurani mem saubinu hayeng dagi continue tau jare ke panthaulik lam su dagi brusan gi da wari sing do ôi, quay rồi nó. Chị xin. Không, không.
Kamen Padre Parisidi Omes Trina Wari Trina Paba Wari Sunjam na Pazaye Thank you See you นงายไอพันอะไรอยู่กูโอ้ยไรเกจ้าดรี Google เดลตัวไอไอไก่หนู Google ไอไก่หนูคันเลยไอดูคอมเมนต์ป้าแบบนงายเตะบ้าอันนี้มิตัวมาเล่นฮัสนาอูดับเจกี้คนเดียวตาดับเซ่นงายเตะให้ยังได้ตาพังกันตรงนี้ฮ่าไอฉันไม่ยอมกี่คอมเมนต์ป้าดับตัวยามนงายเตะคุยเลยโฟนกับฮัสนาไปจุดสักษาจีเรันจัน Sister si I'm cute oy thank you Piri may wari makataning ay haurada ba ne hayeng dagi panthaulik lam padara ni de wari pending da mayam lai di buko ay gi adu singdo mathang padara gi matam khra lep pu bas da pra channel ka je pra kai nom tau le me Piri may ma season 2 do adum hap na ba ready lai ra ba ne ba adu do ai na pa da ba khak tangai Cheche na papa ko base wari dem nung siye thank you Cheche nga nga mali hay zne Wari nga iri panthaulik lam do hoy hapa da ba na hayeng dagi Nalap na tamna Cheche kai da tamge ay handa graduation lo siya le master tawag do nga I'm sorry. Twenty-three, sorry, 23. Take college ta no ba chenu sibi. Maharaja Pudachandra College ko no mamang dalay pa dito ay graduation lo siya le. Ano na angang Sabado ya mali. Không được đâu. Không sao đó sao dần mà đi khai đâu nè. Para ada ba ne Dirsan new mai hay là ai do hay ang dai di baba hora do ni na ne wari myam sang para do ni na han pending lai ru ba ge yam sang myam gi pen na ba. Sese Bruce Entertainment ka kamay na samnara ino ay si Q&A tau ke khan mane kumba mayang may mo daw Insta da kumba hangak pa da adum yawe buko ado ay nung ma Q&A tau zage adu ka phazana pa khum te pizarage yam sang re wari sin samra pi hara ga de dabro no na inu sibi bage adum ay ga ay na dialogue macam cha tau ba ko pa sum theina ga dabro no na ngonda Hadi ay ga dumain thainaraga dabro nagi Bruce Entertainment da dumain join tawkhibani haitar wari kuina lepi kaigino lao ay do kaino tawrubay ne akhoi imungda kaino tawba yawribo ko luhongba yawe ko adu luhongba dugi mi lang manina record lawbdo yadedana adu
ꯋꯥꯔꯤ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯖꯔꯅꯤꯒꯤ ꯀꯦꯔꯂꯥ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯃꯇꯝꯁꯦ ꯃꯌꯥꯝ ꯑꯃꯨꯛ ꯂꯧꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯅꯁꯛ ꯐꯖꯩꯅꯦ ꯆꯦꯁꯦ ꯊꯦꯡꯛ ꯌꯨ ꯆꯦꯒꯤ ꯁꯛꯁꯦ ꯀ꯭ꯂꯥꯁ 8 9ꯒꯤ ꯑꯉꯥꯡ ꯃꯥꯜꯂꯦ ꯃꯤꯅ ꯑꯗꯨꯝ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯛꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯑꯍꯟ ꯁꯥꯖꯕꯅꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯨꯠꯀꯤ ꯋꯥꯔꯤ ꯄꯥꯔꯛꯑꯣ ꯕꯨꯠꯀꯤ ꯋꯥꯔꯤꯁꯦ ꯔꯥꯏꯇꯔ ꯕꯨꯠ ꯏꯕ ꯔꯥꯏꯇꯔꯁꯦ ꯀꯌꯥ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯄꯥꯕꯤꯌꯣꯒ ꯍꯥꯏꯔꯛꯑꯗꯤ ꯄꯥꯕꯤꯗꯧꯅꯦ ꯑꯗꯣ ꯔꯥꯏꯇꯔ ꯕꯨꯠꯀꯤ ꯋꯥꯔꯤ ꯏꯕ ꯔꯥꯏꯇꯔ ꯀꯌꯥ ꯊꯦꯡꯅꯗꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯥꯏꯇꯔꯁꯤꯡꯒꯤꯁꯨ ꯕꯨꯠꯀꯤ ꯋꯥꯔꯤ ꯏꯗꯦꯕꯀꯣ ꯑꯗꯣ ꯊꯦꯡꯅꯔꯀꯥꯟꯗ ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯦ ꯑꯩ ꯏꯊꯔꯛꯀꯦ ꯑꯩꯁꯦ ꯏꯊꯔꯛꯑꯣ ꯋꯥꯔꯣꯏꯁꯤꯟꯗꯣ ꯊꯥꯕꯤꯔꯛꯑꯣ ꯑꯇꯩ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯉꯩꯗ ꯍꯣꯏ ꯄꯟꯊꯧ ꯂꯤꯛꯂꯝꯁꯦ ꯂꯣꯏꯕꯒ ꯑꯩꯁꯦ ꯍꯤꯔꯩꯃꯌꯥꯏꯔꯤꯃ ꯁꯤꯖꯟ 2 ꯍꯥꯞꯀꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯁꯣꯏꯗꯅ ꯍꯥꯞꯄꯛꯑꯅꯤ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯇꯝ ꯈꯔꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯔꯗꯧꯔꯤ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯔꯁꯦ ꯑꯩꯔꯣ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯍꯥ ꯆꯥꯔꯁꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯅꯨꯄꯤꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯅꯩꯊꯕꯒꯤ ꯋꯥꯔꯤꯒ ꯂꯩꯔꯗꯤ ꯄꯥꯕꯤꯌꯨ ꯌꯦꯁ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯔꯥꯏꯇꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯎꯔꯝꯒꯅꯤ ꯔꯥꯏꯇꯔꯁꯤꯅ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯤ ꯃꯇꯨꯡꯗ ꯏꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯌꯥꯎꯔꯝꯗꯣꯏꯅꯦ ꯑꯗꯨꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯅꯁꯨ ꯍꯥꯏꯒꯦ ꯆꯦꯁꯦ ꯋꯥꯔꯤꯗꯗꯤ ꯍꯣ ꯂꯥꯛꯁꯜꯂꯤꯁꯦ ꯀꯩꯅꯣ सास पूरी नहीं आ रही ꯀꯩ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯀꯃꯦꯟꯗꯣ ꯍꯧꯗ꯭ꯔꯦ ꯆꯦꯁꯦ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯣ 5 ꯍꯥꯏꯔꯣ ꯌꯥꯝ ꯏꯕ ꯌꯥꯏꯃ ꯗꯦꯕꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯡꯉꯦ ꯍꯥꯏꯗꯣꯏꯔꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯍꯧꯖꯤꯛ ꯀꯦꯔꯂꯥꯗ ꯂꯩꯕ ꯑꯗꯨꯒꯤꯀꯣ ꯌꯥꯝ ꯁꯥꯏꯌꯦꯕ नुपी हाइजे याम फत्तेको असेंगे ꯌꯥꯔꯦ ꯅꯁꯥꯗꯣ ꯌꯦꯡꯉꯨ ꯑꯗꯨꯅꯦ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯕꯗꯣ ꯁꯤ ꯇꯧꯔꯦꯕ ꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯪ ꯅꯁꯥꯗꯣ ꯍꯧꯖꯤꯛ ꯅꯪ ꯐꯠꯇꯦ ꯈꯪꯉꯝ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇꯨꯗꯅꯦ ꯃꯥꯅ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯗꯨ ꯃꯥꯁ ꯇꯧꯔꯝꯗꯣꯏꯅꯦꯕ ꯀꯩꯁꯨ ꯅꯠꯇꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯄꯣꯠꯇꯨꯗ ꯀꯩꯁꯨ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗ ꯏꯁꯥꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯔꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯗꯤ God ꯏꯁꯥꯗ damn it! ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯩꯅ ꯇꯧꯔꯨꯕꯗꯣ ꯁꯤ ꯂꯥꯜꯂꯦꯀꯣ ꯑꯗꯣ ꯈꯪꯉꯝꯃꯅꯤ ꯐꯤꯂꯝ ꯁꯣꯝꯗ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯁꯨꯛꯇꯪ ꯆꯥꯎꯕ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯗ ꯆꯥꯅꯤꯡꯗꯦ ꯈꯇꯪ ꯍꯥꯏꯅꯕꯩꯗꯃꯛꯇ ꯈꯠꯅꯔꯒ ꯎꯜꯇꯥ ꯄꯨꯜꯇꯥ ꯇꯧ ꯉꯝꯃꯤ ꯐꯤꯂꯝ ꯌꯦꯡꯉꯤ ꯁꯣꯝꯗꯗꯤ ꯆꯦ ꯗ ꯁꯦꯀ꯭ꯔꯦꯠ ꯄꯦꯖꯇꯣ ꯄꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯗ ꯁꯦꯀ꯭ꯔꯦꯠ ꯄꯦꯖꯇꯣ ꯂꯣꯏꯈ꯭ꯔꯕꯅꯦ ꯄ꯭ꯔꯇꯤꯚꯥ ꯍꯩꯁꯅꯥꯝ ꯅꯣꯏ ꯍꯦꯔꯣ ꯀꯣꯜ ꯂꯥꯛꯁꯤꯜꯂꯕ ꯍꯦꯔꯣ ꯅꯠꯇꯦ ꯏꯃꯥꯟꯅꯕꯅꯤꯗ ꯀꯩ ꯍꯥꯏꯅꯣ ꯃꯥꯅꯦ ꯈꯨꯔꯥꯏꯗꯒꯤ ꯅꯨꯄꯤ ꯀꯩꯅꯣ ꯍꯥ ꯇꯧꯔꯅꯣ ꯀꯩꯗꯧꯅꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯆꯪꯕ ꯀꯨꯟꯅꯤꯄꯥꯟꯃꯨꯛꯇꯤ ꯐꯪꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯆꯪꯐꯝꯗ ꯌꯥꯏ ꯃꯃꯤꯒꯤ ꯃꯤꯔꯥꯡꯗꯣ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯅꯦ ꯑꯗꯨꯗꯨꯁꯨ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯊꯕꯛ ꯂꯩꯕꯒꯤꯀꯣ ꯑꯁ ꯆꯦꯟꯗꯅ ꯋꯥꯔꯤ ꯄꯥꯔꯤꯅꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯗꯣ ꯑꯩ ꯑꯗꯨ ꯂꯣꯏꯔꯒ ꯑꯃ ꯍꯧꯅꯕꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯇꯝꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯥꯗꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯕ꯭ꯔꯨꯁꯀꯤꯗꯤ ꯋꯥꯔꯤꯗꯣ ꯑꯩ ꯉꯁꯤ ꯊꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯅꯤꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯪꯉꯒꯗꯤ ꯄꯥꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯅꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯍꯪꯆꯤꯠꯀꯨꯝꯕꯗꯒꯤ ꯍꯧꯅꯕ ꯍꯣꯠꯅꯔꯅꯤ
ꯄꯟꯊꯧꯂꯤꯛꯂꯝꯗꯤ ꯍꯌꯦꯡꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯄꯥꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯍꯥꯞꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯒꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯔꯤ ꯍꯥꯞꯇꯕꯗꯨꯀꯣ ꯆꯦꯗꯤ ꯀꯥꯏꯗꯒꯤꯅꯣ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯆꯦꯁꯦ ꯋꯥ ꯉꯥꯡꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯩꯁꯦ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯄꯨꯌꯥꯝ ꯏꯕꯦ ꯌꯥꯏꯃ ꯗꯦꯕꯤ ꯍꯥꯏ ꯆꯦ ꯏꯃꯥꯟꯅꯕꯗꯒꯤ ꯑꯣꯏꯒꯤꯅꯤꯀꯣ ꯑꯣ ꯅꯣ ꯍꯧꯖꯤꯛꯁꯤꯗ ꯀꯃꯦꯟ ꯇꯧꯔꯛꯑꯝꯕ ꯏꯃꯥꯟꯅꯕꯗꯨꯅꯦ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥ ꯀꯥꯔꯟ ꯇꯥꯔꯛꯏꯅꯦꯕ ꯑꯗꯨꯅꯤꯗ ꯑꯩ ꯂꯥꯏꯐ ꯊꯥꯏ ꯈꯪꯕꯒꯤ ꯕꯕꯥꯏ ꯕꯕꯥꯏ ꯃꯪ ꯐꯔꯁꯦ ꯍꯥꯏ ꯑꯅꯨ ꯅꯨꯡꯁꯤꯕꯤ ꯉꯁꯥꯏꯈꯩ ꯂꯩ ꯈꯪꯗꯦ ꯅꯦꯅꯦꯔ ꯀꯩꯅꯣꯝꯃ ꯅꯦꯅꯦ ꯑꯣꯏꯗꯣꯏ ꯑꯩꯅ ꯅꯦꯅꯦꯔ ꯆꯦꯆꯦꯔ ꯀꯩꯅꯣꯝ ꯀꯧꯈꯤꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯊꯤꯂꯣ ꯇꯃ ꯂꯥꯏꯁ꯭ꯔꯝꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯊꯥꯕ ꯑꯗꯣ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯥꯗꯣꯔꯦ ꯑꯩꯗꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯂꯦꯞꯄ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯋꯥꯔꯤ ꯂꯦꯞꯄꯩ ꯃꯔꯝꯗꯣ ꯍꯥꯏꯔꯝꯕꯅꯤ ꯆꯦꯁꯤ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯥꯕꯗꯨ ꯀꯌꯥꯃꯨꯛꯁꯨ ꯁꯥꯕ꯭ꯔꯥ ꯐꯦꯟ ꯍꯨꯝꯃꯤꯁꯤꯃꯛꯇꯗ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯔ ꯍꯦꯟꯅ ꯍꯨꯝꯃꯤ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 23 ꯂꯚ ꯁ꯭ꯇꯣꯔꯤꯒꯤ ꯑꯗꯩ ꯈꯣꯟꯖꯦꯜꯒ ꯁꯛꯀ ꯌꯥꯝ ꯆꯥꯅꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯛꯇꯤ ꯊꯤꯕꯅꯤ ꯂꯚ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤ ꯈꯛꯇꯪ ꯅꯠꯇꯕ ꯌꯨꯠꯁꯤꯡꯗ ꯀꯥꯟꯅꯒꯗꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯨꯝꯕ ꯍꯥꯞꯄ ꯌꯥꯔꯗꯤ ꯍꯥꯞꯄꯤꯌꯨ ꯍꯣꯏ ꯑꯩ ꯑꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯞꯅꯤꯡꯉꯦꯅ ꯍꯥꯞꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯔꯥꯏꯇꯔꯅ ꯏꯔꯛꯄ ꯋꯥꯔꯤꯗꯣ ꯑꯩꯅ ꯄꯥꯔꯒ ꯍꯥꯞꯄꯅꯦ ꯑꯩꯅꯁꯨ ꯍꯣꯏ ꯔꯥꯏꯇꯔꯗꯕꯨꯗꯤ ꯍꯥꯏꯒꯦ ꯑꯗꯨꯒꯨꯝꯕꯗꯣ ꯕꯦꯁ ꯇꯧꯔꯒ ꯏꯔꯛꯑꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯁꯖꯦꯁꯄꯨꯗꯤ ꯇꯧꯒꯦ ꯑꯗꯨꯒ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯖꯦꯁ ꯄꯤꯕꯤꯕꯒꯤ I like you, Jenu. Thank you. Like you too. ꯐꯖꯩꯍꯦ ꯊꯤꯗꯦ ꯃꯤ ꯑꯩ ꯐꯥꯎ ꯋꯥꯈꯜ ꯃꯆꯥ ꯁꯥꯒꯠꯂꯤ ꯖꯥꯠꯅꯤ ꯆꯦ ꯇꯥꯏ ꯁꯥꯒꯠꯃꯤꯟꯅꯔ ꯂꯣꯏꯔꯦ ꯁꯥꯒꯠꯆꯔꯨꯏ ꯃꯪꯂꯥꯟ ꯀꯌꯥꯗꯣ ꯆꯦꯒꯤ ꯋꯥꯔꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯩ ꯋꯥꯔꯤ ꯍꯌꯦꯡꯗꯩ ꯍꯥꯞꯄꯅꯤꯌꯦ ꯋꯥꯔꯅꯨ ꯉꯁꯤꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨ ꯐꯖꯩꯗ ꯆꯦꯁꯦ ꯌꯥꯝ ꯆꯝꯅ ꯃꯥꯅꯦ ꯀꯥꯡ ꯆꯪꯉꯦꯗ ꯑꯟꯗ꯭ꯔꯣꯗꯒꯤ ꯑꯣꯏꯔꯦ ꯂꯣꯏ ꯑꯩ ꯂꯣꯜꯂꯛꯀꯦ ꯏꯃꯥ ꯅꯟꯖꯟꯕꯤꯌꯨ ꯈꯔ ꯌꯥꯝ ꯅꯟꯖꯟꯕꯤꯒꯗꯧꯕ Sao sao thủ rồi. ꯋꯥꯔꯤꯅ ꯅꯟꯈ꯭ꯔꯦꯅꯦ ꯃꯥꯒꯤ ꯐꯤꯂꯝ ꯃꯁꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯩ ꯃꯇꯥꯡ ꯌꯥꯎꯔꯛꯄꯩꯅꯦ ꯃꯥꯅ ꯐꯖꯩꯗ ꯆꯦꯁꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯁꯤꯅꯦ ꯊꯦꯡꯛ ꯌꯨ ꯑꯟꯗ꯭ꯔꯣꯗꯒꯤ ꯑꯣꯏ ꯃꯥꯅꯦ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯕꯦꯕꯤ ꯁꯣꯔꯤ ꯁꯅꯥ ꯀꯔꯝ ꯀꯥꯟꯗꯅꯣ ꯈꯪꯗꯦꯅꯦ ꯆꯦꯁꯤꯕꯨ ꯊꯦꯡꯅꯗꯣꯏꯁꯤꯕꯣ ꯑꯩꯅ ꯄꯤꯅꯨꯗ ꯍꯥꯏꯌꯦꯕ ꯄꯤꯅꯨ ꯅꯪꯒ ꯊꯦꯡꯅꯅꯤꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪꯒꯤ ꯐꯦꯟꯁ ꯑꯗꯨꯅ ꯅꯣꯡꯃ ꯄ꯭ꯔꯣꯒꯥꯝ ꯑꯣꯏꯅ
ꯁꯤꯟꯖꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯄꯤꯅꯣꯗ ꯑꯗꯣ ꯃꯥꯅꯁꯨ ꯍꯣꯏ ꯃꯥꯁꯨ ꯊꯦꯡꯅꯅꯤꯡꯉꯦ ꯑꯗꯣ ꯉꯝꯗꯕꯁꯤ ꯈꯛ ꯉꯥꯏꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯤꯅꯨꯒ ꯇꯥꯟꯅꯔꯒ ꯃꯌꯥꯝ ꯊꯦꯡꯅꯅꯕ ꯁꯤꯜꯂꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯃꯁꯨ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯁꯨ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯆꯠꯀꯅꯤꯗ ꯃꯌꯥꯝꯗ ꯈꯪꯍꯟꯕꯁꯨ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯐꯖꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯁꯤꯜꯂꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯅꯨ ꯍꯥꯎ ꯀꯔꯤ ꯇꯝꯕꯒꯤ ꯂꯩꯔꯤꯅꯣ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯆꯦꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯌꯥꯝꯃꯤꯗ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯍꯪꯉꯦꯕꯀꯣ ꯑꯗꯨ Q&A ꯇꯧꯔꯒꯦ ꯅꯣꯡꯃ ꯑꯗꯨꯒ ꯐꯖꯅ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯃꯊꯪ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦꯅ ꯈꯜꯂꯤꯕꯀꯣ ꯑꯗꯨ ꯁꯦꯝꯃꯛꯄꯗ ꯑꯩ Q&A ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ Q&Aꯗ ꯑꯣꯏꯅ ꯐꯖꯅ ꯃꯌꯥꯝꯅ ꯍꯪꯕꯗ ꯑꯗꯨꯃꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯆꯦꯕꯨ ꯀꯥꯏꯗꯅꯣꯝ ꯂꯩ ꯍꯥꯏꯒꯤꯗꯥꯏꯅꯦ ꯉꯁꯥꯏ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯦ ꯈꯪꯗꯦ ꯂꯥꯛꯄꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯇꯧꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ थोरꯛꯑꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯃꯌꯥꯝ ꯑꯩꯗꯤ चाद्रिये मैम चानरबो ये प्लान सब क्या हो रहा है मुझे कुछ समझ में नहीं आ रहा है ꯆꯥꯛ ꯆꯥꯎꯔꯁꯤꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯒꯨꯝ ꯇꯧꯋꯦ come on let's go baby ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯨꯏꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯨꯔꯦ ꯑꯩꯗꯤ ꯆꯥꯔꯣꯏꯌꯦ ꯆꯥꯎꯔꯨꯁꯦ ꯉꯥ ꯑꯇꯥꯎꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯣꯛ ꯃꯔꯤꯟꯁꯨ ꯉꯥꯗꯤ ꯌꯥꯎꯔꯤ ꯆꯥꯗꯤ ꯆꯥꯛꯗꯤ ꯆꯥꯔꯣꯏ ꯌꯥꯔꯣꯏꯌꯦ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯔꯛꯀꯅꯨ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯨꯏꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯦꯒꯤ ꯃꯔꯣꯜ ꯂꯣꯜꯂꯛꯇꯧꯔꯦ ꯑꯩ ꯉꯥ ꯆꯥꯒꯅꯤ ꯑꯗꯨ ꯀꯛꯆꯤꯡ ꯃꯔꯣꯜ ꯂꯥꯛꯇꯧꯔꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯦ ꯆꯥꯔꯨꯏꯒꯦ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯆꯥꯔꯖꯇ ꯊꯤꯖꯤꯜꯂꯝꯃꯤꯁꯤꯅ ꯌꯥꯝ ꯍꯣꯔꯦꯟ ꯄꯨꯡ ꯁꯥꯎꯋꯦ 8 ꯃꯔꯝ ꯇꯔꯥ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯕꯥꯏ